nga sifong ki batungan tungan manipuri sifong singdigi maroi bi ipau sing myamna thamjagi ahanbada kumja english sing ani ga kun ge mari da pangthok kadori ba lok sabha election da bjp gi mapangal kangkhat hanana ba rally kya sat kadori lakadori ba kumja english sing ani ga kun ge mari da pangthok kadori ba lok sabha mikhal bjp gi mapangal hanadagi hena kangkhat hanabagi pannam da leba sigi tungan tungan mafam singda bjp na sinduna asawba prime minister rally kya pangthok na ba sem sakre hena official orbe report amana haidi report asiki matungina haukiba kumja english sing ani ga taraga mapan gi lok sabha mikhalda bjp gi sit khara maithi banangki mamang gi tam da maithi banangki ba sit sing adu da aihen ba miyeng thamduna madi bjp na mai pak pa yai haina thajaba khangdoklaba sit chamaga ni phuga mari da aihen ba miyeng sangduna lakadori ba kumja english sing ani ga kunga mari gi lok sabha mikhalda mai pak na ba panam thamli haukiba irai numita hiramasiga mari lainana bjp gi maru eba thaupuri bising amadi union minister sing yauna khan nainabagi mifam ama pangthoki mifam aduda bjp na target toriba hanana khandoklaba sit sing aduda union minister sing satuna thabak toba hauna basu bjp gi leader sing khangan khrairi mamang thada su bjp gi president jp nada amasum union home minister amit shah na hiramasi gi matang na mifam pangthok tuna union minister singda election gi thabak khongjang jangsinana ba khangan bale laikre lakadoriba lok sabha mikhal bjp gi mapangal hanadagi hena kangkhat hanabagi pannamda party asina target toriba mafam singda prime minister gi rally sing pangthoknaba sem saba hokibani bjp na target thamliba sit sing adugi manungna opposition party sing gi oiba sit kya yauri makoina target thamliba sit sing gi manungda uttar pradesh ki rai bareli sonia gandhi congress amasum mainpuri mulayam singha yadav sp yauri महाराष्ट्र की रामामती सुप्रिया सुले एनसीपी वेस्ट बंगाल की जादवपुर मिमी चक्रवर्ती टीएमसी तेलंगाना की महबूबनगर श्रीनिवास रेड्डी टीआरएस मध्य प्रदेश की सिंदोरा नकुलनाथ कांग्रेस यावरी हाइनसु पाउसना मखाताना फोंदोरक्ली अतोप पाव मदनमु महाराष्ट्र बस मई साकपदा तरामथोय सिरे कुंथ्रागा निपान सोकले महाराष्ट्र की नासिक सिटी दंगसी आंगनबदा ट्रेलर ट्रक अमदा थोमजलबा मतुंग प्राइवेट बस अमा मई चंगलकपदगी यामद्रबदा मियोय तरागा मथोय सिखिबगा लोइनना अतोपा कुंथ्रागा निपाना सोकले हाइन ऑफिशियल सिंगना फोंदोखरे ऑफिशियल सिंगदुगी मतुंगिना एक्सीडेंट अदु ngasi ayuk pung 5:35 rom tabada nasik city gi nandur naka area da nasik aurangabad highway da thokibani sleeper bus adu nongpok thangba yabatamala dagi mumbai tamna lakpani amasum ट्रेलर ट्रक अदुना पुणे तमना सखिबनी हाइनसु मखोइना फोंदोकली नासिक की पुलिस कमिश्नर जयंतन हाइकी नंदुर नका एरिया दा लेबा मिर्सी होटल मनाक्ता ट्रक अदुदा थोमजिलबा मतुंग लग्जरी बस अदु मई चलकपदुर पैसेंजर तरागा मथोइ खुदक सिबग लोइनना अतोप कुंथ्रागा निपाना सोकी हाइना फोंदोकलदुना महकना हाइकी असोकपसिंग नासिक डिस्ट्रिक्ट हॉस्पिटल दमसु नासिक लेबा अतोप प्राइवेट मेडिकल स्पेशलिटी अमदा पोखरे मई साक्त्रिंगै की ममांगना बस अदुदा अतोप मिनी कार्गो बेन अमदसु थोमजिनमदगी बेन अदु मथक मखा ओन खियाना पुलिस कमिश्नरना फोंदोकी मांगना की थाउदो दुगी पाव फांगमगा पुलिस फायर ब्रिगेड अमदी अतै एजेंसी सिंग थाउदोक थोपमदुरा संगसिनबगा लोइनना मी कनबगी थबक सतकी अमदी मई अदु सुमतकी अदुबु थाउदोक तुदा बस अदु पुरा तुमना साकी हैना फोंदोकली थाउदो दु होबा खरना हाइकी मैदु का हेन कन साकपन मरम ओइदुना मतम खरदी मकोय पैसेंजर सिंग अदु कन्ननबा करिगुम अमदा तौबंगम खिदे अमदी उपाय लेतना लेप्तन लेखि हौजि असोप खरगी फिबम लूना लेबगा लोइनना एक्सीडेंट अदुदा सीबगी मसिंग असि मखाताना हेनगलखिबा यारि हैना ऑफिशियल सिंग फोंदोकली मरक्सिदा महाराष्ट्र की नसिता बस मई साकपन मियोय क्या मिशिमिना नंखिबदा प्रेसिडेंट द्रौपदी मुर्मू अमसु प्राइम मिनिस्टर नरेंद्र मोदी ने थमोय सोना नुवाइतबा फोंदोखरे प्राइम मिनिस्टर नेशनल रिलीफ फंड्स PMNRF तगी लेखिद्रबसिंगी इमुंगसिंगदा लुपा लाख अनि अनि पीबगा लोइनना असोकपसिंगदा लुपा लिसिंग यांखै पीरगन हेनेसु ट्विटर थागलकपा वरोल अमदा मोदीना फोंदोकली ngasi laibak thiba thawdo amada miyoi kya misimina nangkhibaga महाराष्ट्र की चीफ मिनिस्टर एकनाथ शिंदे न अवाब फोंदोखी लेखिद्रबसिंगी इमुंगसिंगदा स्टेट गवर्नमेंट की माइकेदगी लुपा लाख मंगा पीरगनि हाइना लाउथोकलदुना चीफ मिनिस्टर न हाइ असोकपसिंग लयेंगबदा संगबा सेनफमसु स्टेट गवर्नमेंट ना पुथोकनि मखासा थरखोइना तो पापाव मन हेल्थ मिनिस्टर ना नुंगनांग बक फोंदोखरे स्टेट असिदा फर्टिलिटी रेट का हेना हंथरकपा असिदा हेल्थ मिनिस्टर डॉक्टर एस रंजन ना नुंगनांग बक फोंदोकलदुना हेल्थ की
ꯄ꯭ꯔꯣꯐꯦꯁꯟꯗ ꯂꯩꯔꯤꯕꯁꯤꯡꯅ ꯂꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯃꯊꯧ ꯇꯥꯕ ꯊꯕꯛꯁꯤꯡ ꯄꯥꯏꯈꯠꯅꯕ ꯑꯃꯗꯤ ꯁꯖꯦꯁꯟꯁꯤꯡ ꯄꯤꯗꯨꯅ ꯔꯦꯠ ꯑꯁꯤ ꯋꯥꯡꯈꯠꯍꯟꯅꯕ ꯑꯄꯤꯜ ꯇꯧꯈ꯭ꯔꯦ ꯉꯁꯤ ꯔꯤꯝꯁꯀꯤ ꯖꯨꯕꯤꯂꯤ ꯍꯣꯜꯗ ꯄꯥꯡꯊꯣꯛꯈꯤꯕ ꯑꯦꯁꯣꯁꯤꯌꯦꯁꯟ ꯑꯣꯐ ꯁꯔꯖꯟ ꯑꯣꯐ ꯏꯟꯗꯤꯌꯥ ꯃꯅꯤꯄꯨꯔ ꯆꯦꯞꯇꯔꯒꯤ ꯁꯤꯜꯚꯔ ꯖꯨꯕꯤꯂꯤꯒꯤ ꯊꯧꯔꯝꯗ ꯃꯤꯅꯤꯁꯇꯔ ꯗꯣꯛꯇꯔ ꯑꯦꯁ ꯔꯟꯖꯟꯅ ꯆꯤꯞ ꯒꯦꯁꯠꯀꯤ ꯋꯥꯔꯣꯜ ꯄꯤꯔꯗꯨꯅ ꯃꯈꯥ ꯇꯥꯅ ꯍꯥꯏꯈꯤꯕꯗ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯄ꯭ꯔꯣꯒ꯭ꯔꯦꯁꯁꯤꯡ ꯍꯦꯟꯅ ꯈꯨꯃꯥꯡ ꯆꯥꯎꯁꯤꯟꯅꯅꯕ ꯍ꯭ꯌꯨꯃꯦꯟ ꯔꯤꯁꯣꯔꯁ ꯀꯌꯥ ꯂꯩ ꯃꯁꯤꯒꯤ ꯃꯅꯨꯡꯗ ꯑꯌꯥꯝꯕꯅ ꯌꯨꯠꯁꯤꯡꯅꯤ ꯑꯗꯨꯕꯨ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯐꯔꯇꯤꯂꯤꯇꯤ ꯔꯦꯠ ꯑꯁꯤ ꯌꯥꯝꯅ ꯅꯦꯝꯕꯅ ꯆꯍꯤ 10-30ꯒꯤ ꯃꯇꯨꯡꯗꯗꯤ ꯑꯩꯈꯣꯏꯒꯤ ꯄꯣꯄꯨꯂꯦꯁꯟ ꯑꯁꯤ ꯀꯥ ꯍꯦꯟꯅ ꯅꯦꯝꯊꯔꯛꯇꯨꯅ ꯈꯨꯗꯣꯡꯆꯥꯗꯕ ꯀꯌꯥ ꯃꯥꯌꯣꯛꯅꯒꯅꯤ ꯍꯥꯏꯔꯤꯕ ꯈꯣꯡꯊꯥꯡ ꯑꯁꯤ ꯊꯤꯡꯅꯕ ꯃꯊꯧ ꯇꯥꯕ ꯊꯕꯛꯁꯤꯡ ꯄꯥꯏꯈꯠꯄ ꯃꯊꯧ ꯇꯥꯏ ꯍꯧꯈꯤꯕ ꯆꯍꯤ ꯈꯔ ꯑꯁꯤꯗ ꯔꯤꯝꯁꯇ ꯆꯥꯎꯈꯠ ꯊꯧꯔꯥꯡꯒꯤ ꯊꯕꯛꯁꯤꯡꯗ ꯑꯍꯣꯡꯕ ꯀꯌꯥ ꯂꯥꯛꯄ ꯎꯔꯦ ꯁ꯭ꯇꯥꯐꯁꯤꯡꯒ ꯄꯦꯁꯦꯟꯠꯁꯤꯡꯒ ꯂꯩꯅꯕ ꯃꯔꯤ ꯐꯒꯠꯄꯒ ꯂꯣꯏꯅꯅ ꯂꯥꯌꯦꯡꯕꯒꯤ ꯐꯤꯚꯝꯁꯨ ꯐꯒꯠꯂꯛꯂꯤ ꯍꯥꯏꯈꯤ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ ꯐꯨꯅꯥꯜ ꯃꯔꯤꯡꯈꯨꯜꯒꯤ ꯌꯨꯝꯊꯣꯡ ꯑꯌꯥꯝꯕꯅ ꯈ꯭ꯔꯤꯁꯇꯦꯟ ꯂꯥꯏꯅꯤꯡ ꯆꯠꯂꯒꯁꯨ ꯑꯦꯗꯤꯁꯅꯦꯜ ꯀꯜꯆꯔꯗꯤ ꯉꯥꯛꯂꯤ ꯄꯔꯍꯥꯏ ꯃꯦꯗꯨꯟ ꯀꯩꯔꯥꯎ ꯀꯦꯟꯗ꯭ꯔꯒꯤ ꯃꯅꯨꯡꯆꯟꯅ ꯂꯩꯕ ꯐꯨꯅꯥꯜ ꯃꯔꯤꯡꯈꯨꯜꯒꯤ ꯌꯨꯝꯊꯣꯡ ꯈꯔ ꯅꯠꯇꯅ ꯑꯌꯥꯝꯕ ꯌꯨꯝꯊꯣꯡꯅ ꯈ꯭ꯔꯤꯁꯇꯦꯟ ꯂꯥꯏꯅꯤꯡ ꯆꯠꯂꯒꯁꯨ ꯖꯥꯇꯤ ꯑꯁꯤꯒꯤ ꯑꯔꯤꯕ ꯇ꯭ꯔꯦꯗꯤꯁꯅꯦꯜ ꯑꯣꯏꯕ ꯀꯜꯆꯔꯕꯨꯗꯤ ꯉꯥꯛ ꯁꯦꯟꯗꯨꯅ ꯄꯥꯡꯊꯣꯛꯇꯨꯅ ꯂꯥꯛꯂꯤ ꯍꯥꯏꯅ ꯐꯨꯅꯥꯜ ꯃꯔꯤꯡ ꯚꯤꯂꯦꯖ ꯑꯣꯊꯣꯔꯤꯇꯤꯒꯤ ꯆꯤꯌꯔꯃꯦꯟ ꯄꯔꯍꯥꯏ ꯃꯦꯗꯨꯅ ꯐꯣꯡꯗꯣꯔꯛꯂꯤ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯃꯦꯔꯥꯒꯤ 13 ꯑꯃꯁꯨꯡ 14 ꯄꯥꯟꯕ ꯅꯨꯃꯤꯠꯇ ꯅꯨꯃꯤꯠ ꯅꯤꯅꯤ ꯆꯨꯞꯅ ꯃꯔꯤꯡ ꯖꯥꯇꯤꯒꯤ ꯂꯩꯑꯣꯏꯈ꯭ꯔꯕ ꯑꯍꯜ ꯂꯃꯟ ꯍꯥꯛꯇꯛꯇꯒꯤ ꯑꯗꯨꯃꯛ ꯄꯥꯡꯊꯣꯛꯇꯨꯅ ꯂꯥꯛꯂꯕ ꯀꯨꯝ ꯑꯃꯒꯤ ꯂꯧ ꯂꯣꯛꯄꯒ ꯃꯔꯤ ꯂꯩꯅꯅ ꯂꯝꯂꯥꯏ ꯂꯝꯕꯤ ꯐꯥꯠꯄ ꯐꯥꯟꯕꯒꯤ ꯍꯔꯥꯎ ꯀꯨꯝꯍꯩꯒꯤ ꯁꯔꯨꯛ ꯑꯃ ꯑꯣꯏꯅ ꯉꯁꯤꯗꯒꯤ ꯐꯨꯅꯥꯜ ꯃꯔꯤꯡꯈꯨꯜꯗ ꯂꯝꯂꯥꯏꯒꯤ ꯊꯧꯔꯝ ꯄꯥꯡꯊꯣꯛꯈ꯭ꯔꯦ ꯈꯨꯜ ꯑꯁꯤꯗ ꯂꯩꯔꯤꯕ ꯅꯨꯄꯤ ꯑꯃꯁꯨꯡ ꯑꯉꯥꯡ ꯌꯥꯎꯅ ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯖꯒꯣꯏ ꯁꯥꯗꯨꯅ ꯄꯥꯡꯊꯣꯛꯈꯤꯕ ꯂꯝꯕꯤ ꯐꯥꯠꯄꯒꯤ ꯊꯧꯔꯝ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯐꯨꯅꯥꯜ ꯃꯔꯤꯡ ꯚꯤꯂꯦꯖ ꯑꯣꯊꯣꯔꯤꯇꯤꯒꯤ ꯆꯤꯌꯔꯃꯦꯟ ꯄꯔꯍꯥꯏ ꯃꯦꯗꯨꯅ ꯍꯥꯏ ꯑꯔꯤꯕ ꯃꯇꯝꯗꯒꯤ ꯄꯥꯡꯊꯣꯛꯇꯨꯅ ꯂꯥꯛꯂꯕ ꯃꯔꯤꯡ ꯖꯥꯇꯤꯒꯤ ꯃꯄꯨꯅꯥꯠꯀꯤ ꯀꯨꯝꯍꯩ ꯊꯧꯔꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯈ꯭ꯔꯤꯁꯇꯦꯟ ꯂꯥꯏꯅꯤꯡ ꯆꯠꯄ ꯇꯧꯗꯅ ꯃꯔꯤꯡ ꯖꯥꯇꯤꯒꯤ ꯑꯔꯤꯕ ꯅꯥꯠꯀꯤ ꯂꯥꯏꯅꯤꯡꯁꯨ ꯉꯥꯛꯅ ꯂꯩꯔꯛꯂꯤꯕ ꯀꯣꯍꯥꯏ ꯃꯣꯔꯨꯡꯅ ꯍꯥꯏ ꯃꯔꯤꯡ ꯖꯥꯇꯤꯒꯤ ꯑꯌꯥꯝꯕ ꯃꯤꯑꯣꯏꯅ ꯈ꯭ꯔꯤꯁꯇꯦꯟ ꯂꯥꯏꯅꯤꯡ ꯆꯠꯂꯒꯁꯨ ꯍꯥꯟꯅ ꯏꯄꯨꯅꯥꯠꯀꯤ ꯇ꯭ꯔꯦꯗꯤꯁꯅꯦꯜ ꯑꯣꯏꯕ ꯂꯥꯏꯅꯤꯡ ꯂꯤꯆꯠꯀꯤ ꯆꯠꯅꯕꯤ ꯀꯜꯆꯔꯕꯨꯗꯤ ꯉꯥꯛꯇꯨꯅ ꯂꯥꯛꯂꯤ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯖꯥꯇꯤ ꯀꯥꯡꯂꯨꯞ ꯀꯌꯥꯅ ꯏꯄꯨꯅꯥꯠꯀꯤ ꯑꯣꯏꯕ ꯂꯥꯏꯅꯤꯡꯁꯤꯡ ꯊꯥꯗꯣꯛꯇꯨꯅ ꯑꯇꯣꯞꯄ ꯂꯥꯏꯅꯤꯡꯒꯤ ꯑꯣꯏꯕ ꯀꯜꯆꯔ ꯆꯠꯂꯒꯁꯨ ꯏꯄꯨꯅꯥꯠꯅ ꯊꯝꯕꯤꯔꯝꯕ ꯑꯔꯤꯕ ꯃꯇꯝꯒꯤ ꯅꯥꯠ ꯀꯜꯆꯔ ꯉꯥꯛꯅ ꯆꯠꯅꯕ ꯍꯣꯠꯅꯁꯤ ꯃꯔꯤꯡ ꯖꯥꯇꯤꯒꯤ ꯑꯣꯏꯅꯁꯨ ꯖꯥꯇꯤ ꯐꯨꯔꯨꯞ ꯑꯁꯤꯒꯤ ꯑꯌꯥꯝꯕ ꯃꯤꯑꯣꯏꯅ ꯍꯧꯖꯤꯛ ꯈ꯭ꯔꯤꯁꯇꯦꯟ ꯂꯥꯏꯅꯤꯡ ꯆꯠꯂꯒꯁꯨ ꯑꯔꯤꯕ ꯃꯇꯝꯒꯤ ꯂꯥꯏꯅꯤꯡ ꯂꯥꯏꯁꯣꯟꯒ ꯃꯔꯤ ꯂꯩꯅꯕ ꯀꯜꯆꯔꯁꯤꯡꯕꯨ ꯉꯥꯛ ꯁꯦꯟꯗꯨꯅ ꯂꯥꯛꯂꯤ ꯊꯝꯕꯁꯨ ꯃꯊꯧ ꯇꯥꯏ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤ ꯊꯧꯔꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯃꯁꯥꯃꯛ ꯈ꯭ꯔꯤꯁꯇꯦꯟ ꯂꯥꯏꯅꯤꯡ ꯆꯠꯄ ꯇꯧꯗꯅ ꯃꯔꯤꯡ ꯖꯥꯇꯤꯒꯤ ꯃꯄꯨꯅꯥꯠꯅ ꯊꯝꯕꯤꯔꯝꯕ ꯆꯠꯅꯕꯤ ꯑꯃꯁꯨꯡ ꯂꯥꯏꯅꯤꯡꯕꯨ ꯉꯥꯛꯅ ꯂꯥꯛꯂꯤꯕ ꯀꯣꯍꯥꯏ ꯃꯔꯨꯡꯅ ꯍꯥꯏ ꯃꯔꯤꯡ ꯖꯥꯇꯤ ꯑꯁꯤꯒꯤ ꯅꯥꯠꯀꯤ ꯑꯣꯏꯕ ꯀꯜꯆꯔ ꯂꯩꯔꯤꯕꯁꯤ ꯃꯥꯡꯍꯟꯗꯅ ꯊꯝꯅꯕ ꯍꯣꯠꯅꯁꯤ ꯖꯥꯇꯤ ꯀꯥꯡꯂꯨꯞ ꯈꯨꯗꯤꯡꯃꯛꯅ ꯃꯄꯨꯅꯥꯠꯀꯤ ꯑꯣꯏꯅ ꯆꯠꯅꯕꯤ ꯂꯥꯏꯅꯤꯡ ꯂꯥꯏꯁꯣꯟ ꯑꯃꯁꯨꯡ ꯀꯜꯆꯔꯕꯨ ꯉꯥꯛꯅ ꯆꯠꯂꯕ ꯃꯇꯝꯗ ꯂꯝꯗꯝ ꯑꯁꯤ ꯍꯤꯔꯝ ꯈꯨꯗꯤꯡꯗ ꯆꯥꯎꯈꯠꯄ ꯂꯝꯗꯝ ꯑꯃ ꯑꯣꯏꯕ ꯉꯝꯒꯅꯤꯁꯨ ꯍꯥꯏꯈꯤ ꯖꯣꯙꯄꯨꯔꯗ ꯁꯤꯂꯤꯟꯗꯔ ꯄꯣꯈꯥꯏꯕꯗ ꯑꯉꯥꯡ 3 ꯌꯥꯎꯅ ꯃꯤꯑꯣꯏ 4 ꯁꯤꯔꯦ 13 ꯁꯣꯛꯈ꯭ꯔꯦ ꯂꯥꯏꯕꯛ ꯊꯤꯕ ꯊꯧꯗꯣꯛ ꯑꯃꯗ ꯖꯣꯙꯄꯨꯔ ꯑꯦꯔꯤꯌꯥꯗ ꯉꯁꯤ ꯒ꯭ꯌꯥꯁ ꯁꯤꯂꯤꯟꯗꯔ ꯑꯃ ꯔꯤꯐꯤꯜ ꯇꯧꯔꯤꯉꯩꯗ ꯄꯣꯈꯥꯏꯔꯛꯄꯗꯤ ꯑꯉꯥꯡ 3 ꯌꯥꯎꯅ ꯃꯤꯑꯣꯏ 4 ꯂꯩꯈꯤꯗ꯭ꯔꯦ ꯑꯇꯣꯞꯄ ꯃꯤꯑꯣꯏ 13ꯅ ꯑꯁꯣꯛ ꯑꯄꯟ ꯃꯥꯌꯣꯛꯅꯗꯨꯅ ꯍꯣꯁꯄꯤꯇꯥꯜꯗ ꯂꯩꯈꯠꯅꯈ꯭ꯔꯦ ꯖꯣꯏꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛ ꯀꯂꯦꯛꯇꯔ ꯍꯤꯃꯥꯟꯁꯨ ꯒꯨꯞꯇꯅ ꯐꯣꯡꯗꯣꯔꯛꯄꯗ ꯕꯣꯃꯥꯔꯥꯝ ꯂꯣꯍꯔ ꯀꯧꯕ ꯁꯤꯂꯤꯟꯗꯔ ꯁꯞꯄ꯭ꯂꯥꯏꯌꯔ ꯑꯃꯒꯤ ꯌꯨꯝꯗ ꯄꯩꯗꯨꯅ ꯊꯝꯕ LPG ꯁꯤꯂꯤꯟꯗꯔꯁꯤꯡ ꯑꯗꯨ ꯉꯁꯤ ꯅꯨꯡꯊꯤꯜ ꯄꯨꯡ 2 ꯇꯥꯔꯛꯄꯗ ꯀꯤꯇꯤꯅꯒꯔ ꯑꯦꯔꯤꯌꯥꯗ ꯈꯪꯍꯧꯗꯅ ꯄꯣꯈꯥꯏꯔꯛꯈꯤꯕꯅꯤ ꯑꯦꯗꯤꯁꯅꯦꯜ ꯀꯃꯤꯁꯅꯔ ꯑꯣꯐ ꯄꯨꯂꯤꯁ ꯔꯥꯖꯦꯟꯗ꯭ꯔ ꯄ꯭ꯔꯁꯥꯗ ꯗꯤꯋꯥꯀꯔꯅ ꯐꯣꯡꯗꯣꯔꯛꯈꯤꯕꯒꯤ ꯃꯇꯨꯡꯏꯟꯅ ꯁꯤꯂꯤꯟꯗꯔꯁꯤꯡ ꯔꯤꯐꯤꯜ ꯇꯧꯔꯤꯉꯩ ꯆꯩꯔꯛꯇ LPG ꯁꯤꯂꯤꯟꯗꯔ ꯑꯃ ꯈꯪꯍꯧꯗꯅ ꯄꯣꯈꯥꯏꯔꯛꯈꯤꯕꯅꯤ ꯊꯧꯗꯣꯛ ꯑꯗꯨꯅ ꯑꯉꯥꯡ 3 ꯂꯣꯏꯅꯅ ꯑꯍꯜ ꯑꯃ ꯍꯛꯆꯥꯡ ꯑꯃ ꯑꯌꯥꯝꯕꯅ ꯃꯩ ꯆꯥꯛꯄꯗꯒꯤ ꯃꯐꯝ ꯑꯗꯨꯃꯛꯇꯗ ꯂꯩꯈꯠꯅꯕ ꯅꯪꯗꯅ ꯂꯩꯈꯤꯗꯕꯅꯤ ꯑꯇꯣꯞꯄ ꯃꯤꯑꯣꯏ 13 ꯁꯣꯛꯄꯗꯒꯤ ꯍꯣꯁꯄꯤꯇꯥꯜ ꯄꯨꯈꯠꯇꯨꯅ ꯂꯩꯈꯠꯅꯔꯤ ꯃꯤꯑꯣꯏ 13 ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯈꯔꯗꯤ ꯀꯥ ꯍꯦꯟꯅ ꯑꯔꯨꯕ ꯐꯤꯕꯝꯗ ꯂꯩꯔꯤ ꯍꯥꯏꯅ ꯄꯥꯎꯁꯤꯗ ꯐꯣꯡꯗꯣꯔꯛꯂꯤ